Makal Makal Manipur mayam gi nungai na bugi damak lejari ba makhal mathel manipur chinena mayam bui ko nona khoirom jari ngasi su mayam gi damak ta manipuri horror story ama puduna laksari horror story asigi maming butki leiba hari wari asi hingliba amadi sikraba kanagombi amataga mayre yajadi wari asida soi khibalan khiba kaya yawrabasu tabiriba singa puksal sauna ngapigani hojik mayam da khudol tamjari Manipuri horror story Butki Leibak Wari asi masidagi sahi samrigi mathak haibadi sok lising amaga chadrok kunga mathoigi matamda thokiba thodo amakhakni wari asigi saruk kharadi asemba thokiba thodokni adubu wari ase khara semdok sadok charaga lijabani hariba mafam asi haujiksu India government na mi changba yahandana chekna wal khagatuna thamli ayuk nungthilgi matamda changbada thoidokna kaiba leitrabasu numit tadrinai mafam adudagi tholak hogadabani natrabadi soidana sigani hairi pare adudi mayam wariya sai haujarage matam amada mi yamna tajadaba leibak ama leirami hariba leibak asi maiba marang kaina leiba lam amani lam asida leiriba maiba sing asi amana amadagi henanaba matam punamakta honaduna talai leiriba maiba sing adugi marakta Adikumar hariba maiba sisu amani hariba maiba sisu asukimati haiba maiba amani mahakna ngambagi sang asi magi leibak asida leiriba mioi khudimak matam amuktang da tumhanba ngami aduga hogat hanbasu ngami masida natana leibak aduda cheliba tuelgi ising asi sokpa paiba ngamdaba makhai mai hauna sanbasu ngami masida natana atopa hiram kayadasu magi lamba tangiba maiba mani hariba leibak asigi ningthau tujutsu asigi lanmisi masing yamna yamde maram asina atopa leibak amaga lan soknabada maithiba nangba haibasimadi sodraba wafam mani adubu leibak asida landalaklabadi maiba sing asina magi sakti sijinaduna butpret saroi ngaroi singbu khulai oina sijinaduna lan sokna hali maram asina hariba leibak ase atopa leibak ki ningthौना loksinba ngamde adubu hariba leibak asi nungsit nungsa sengba mahi marong chumba sana amadi diamond phangpham marang kaina leibana atopa leibak singi ningthौना hapta kangdana landarami maram asina hariba leibak asida leiriba parja sing asi yamna wanarami nongma leibak asigi lunabada leiriba ningthौ haridwarna magi board mantri da hari ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯕ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯅꯥ ꯑꯃꯗꯤ ꯃꯅꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯕꯗꯤ ꯃꯈꯣꯏꯒꯤ ꯁꯅꯥ ꯑꯃꯗꯤ ꯃꯅꯤꯒꯤ ꯀꯣꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯑꯩꯒꯤ ꯁꯥꯝꯔꯥꯖ꯭ꯌ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯑꯃꯗꯤ ꯃꯅꯤ ꯀꯣꯠꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯀꯣꯊꯣꯛꯄꯗ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯗꯥꯗꯨꯅ ꯂꯝ ꯑꯗꯨ ꯂꯧꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯔꯤꯗ꯭ꯋꯥꯔꯅ ꯂꯥꯟꯗꯥꯔꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯗꯨꯖꯨꯠꯁꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ प्रजासिंगदा लानगिदमक सेम सानाबा लाउथोरखी अदुगा लेबाक असिदा लेरिबा माइबसिंग अदु कोनुंग करकनबा हाइबदगी माइबसिंग अदो कोनुंग करकले मतम असिदा निंगथौना माइबसिंग अदु दा हाइरि लेबाक असिबु ngakpi senbiriba matik mayai leiraba amaibasingbu aina कौजबा असि अतैगी नचते हौजिक अखोइगी लोनबा लेबाकता लेरिबा निंगथौ हरिद्वारना लेबाक असिदा लंदानबा लाक्ले हाइबा पाउमा फंगले ममांगदसु लेबाक असिगी अमाइबसिंगना मतेंग पांबिदुना लाक्ली हंदकसु मतेंग पांबियु ngasi लेबाक असिदा लाकदौरिबा हरिद्वार हारिबा निंगथौ असि माना चक्किबा लानफमदा ngasi फावबा माइथिरक्त्रिबा निंगथौनी मरम असिना अमाइबसिंगना महौसागुम मतेंग पांबिरबदी लाना से सोइदना माइथिरगनी असुमना लेबाक अदुगी माइबसिंगदा मथ्वाई वाना निंगथौ अदुना मतेंग पांबियु हाइरमी
ꯃꯁꯤꯗꯒꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯌꯥꯕꯤꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯊꯥꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯂꯥꯟ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯋꯥꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯍꯩꯕ ꯎꯠꯅꯗꯨꯅ ꯍꯩꯕꯁꯨ ꯇꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯟ ꯍꯥꯏꯕꯁꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯄꯥꯝꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯍꯧꯔꯛꯂꯦ꯫ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯒꯤ ꯂꯥꯟꯃꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯥꯏꯕ ꯑꯃꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯒ ꯆꯞ ꯃꯥꯟꯅꯕ ꯅꯤꯡꯊꯧ ꯅꯤꯄꯥꯜ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯥꯏꯕ ꯑꯃꯅ ꯁꯦꯝꯈꯤꯕ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯑꯃꯅ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤ ꯈꯔꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯕꯨ ꯐꯥꯎ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯏꯕ ꯑꯃꯅ ꯃꯟꯇ꯭ꯔꯅ ꯁꯥꯈꯤꯕ ꯃꯌꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯃꯥꯏꯕ ꯑꯗꯨꯀꯨꯃꯥꯔꯅ ꯃꯩ ꯍꯧꯅ ꯁꯥꯍꯜꯂꯕ ꯏꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯔꯛꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯗꯪ ꯀꯥꯎꯗꯨꯅ ꯁꯤꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯦꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯃꯅ ꯁꯦꯝꯈꯤꯕ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯉꯁꯥꯏ ꯑꯩꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯕꯗꯗꯤ ꯗꯨꯖꯨꯠꯁꯨꯒꯤ ꯂꯥꯟꯃꯤ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯁꯤꯔꯕ ꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯤꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯁꯦꯡꯗꯕ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯩꯒ ꯄꯨꯟꯅ ꯂꯥꯟ ꯆꯠꯂꯁꯤ ꯍꯥꯏꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯉꯥꯛꯂꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯍꯥꯏꯔꯛꯏ, ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯞꯄꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧ ꯗꯨꯖꯨꯠꯁꯨꯕꯨ ꯍꯥꯠꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯈꯣꯏꯒ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕꯅꯤ, ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯦ ꯑꯁꯦꯡꯕ ꯀꯣꯅꯨꯡ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯀꯣꯅꯨꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯑꯁꯤꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯧꯔꯁꯤ, ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯑꯣꯏꯅ ꯂꯥꯟ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯟꯗꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯗꯨꯖꯨꯠꯁꯨꯅ ꯂꯥꯟ ꯉꯝꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯈꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯗ ꯆꯪꯉꯛꯑꯒ ꯗꯨꯖꯨꯠꯁꯨꯒꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯣ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯣ꯫ ꯅꯈꯣꯏꯅ ꯁꯅꯥꯊꯣꯡꯗ ꯂꯥꯟꯗꯥꯔꯤꯉꯩ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯟꯃꯤ ꯈꯔꯒ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯕు ꯃꯩ ꯊꯥꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯒꯨꯜꯃꯣꯍꯣꯔ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯤꯉꯩꯗ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ?
ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯃꯤ ꯀꯣꯟꯅꯗ꯭ꯔꯦ ꯈꯔ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯇꯁꯦꯡꯕꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕꯅ ꯃꯟꯇ꯭ꯔꯅ ꯑꯣꯜꯍꯟꯕ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗ ꯇꯨꯖꯨꯠꯁꯨꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯊꯦꯡꯅꯗꯨꯅ ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯨꯖꯨꯠꯁꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯕꯨꯡ ꯌꯩꯗꯨꯅ ꯑꯀꯟꯕ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯃꯥꯅ ꯁꯤꯟꯖꯔꯝꯕ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯥꯏꯕꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯤꯔꯕ ꯂꯥꯂꯣꯡ ꯑꯗꯨꯗ ꯅꯠꯇꯅ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔ ꯃꯁꯦꯜ ꯄꯪꯍꯥ ꯇꯥꯍꯜꯂꯛꯂꯤꯕ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯁꯤꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯁꯤꯡ ꯈꯪꯗꯅ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯏꯁꯥꯅ ꯍꯜꯂꯒ ꯍꯥꯏꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯋꯥꯔ ꯇꯥꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯟꯗꯛ ꯆꯟꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯣꯏꯕ ꯇꯥꯕꯅꯤ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯀꯔꯝꯕ ꯀꯣꯅꯨꯡꯅ ꯈꯪꯗ ꯃꯈꯩ ꯃꯈꯣꯏꯅ ꯃꯌꯥꯒꯤ ꯂꯥꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯛꯄꯅꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡꯗ ꯃꯈꯣꯏꯁꯨ ꯑꯔꯨꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯝꯅꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨ ꯂꯨꯔꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯂꯩꯕꯥꯛ ꯀꯌꯥ ꯆꯠꯇꯨꯅ ꯇꯝꯅꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯡꯊꯧ ꯇꯨꯖꯨꯠꯁꯨꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯇꯨꯖꯨꯠꯁꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯂꯦꯞꯀꯪ ꯀꯪꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯁꯤꯡꯒꯤ ꯃꯟꯗꯤꯔ ꯀꯌꯥ ꯃꯔꯝ ꯆꯥꯗꯅ ꯆꯦꯛꯈꯥꯏꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯨꯠꯂꯒꯅꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯆꯦꯟꯒꯅꯤ ꯅꯈꯣꯏ ꯆꯦꯟꯈ꯭ꯔꯣ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯄꯣꯛꯂꯛꯄꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯖꯩꯒꯅꯆꯤꯡꯕ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯖꯨꯠꯁꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥ 3 ꯊꯣꯛꯈꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯩꯁꯥ ꯐꯥꯎꯈꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯩ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯞꯇꯥ ꯀꯥꯡꯗꯅ ꯂꯥꯟ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯈꯣꯏꯔꯨꯝꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕ ꯑꯗꯨꯅ ꯌꯨꯝ ꯀꯩ ꯀꯌా ꯍꯨꯝꯗꯣꯛꯄꯗ ꯅꯠꯇꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯍꯧꯅ ꯁꯥꯕ ꯏꯁꯤꯡ ꯑꯣꯏꯅ ꯇꯥꯔꯛꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝ ꯀꯌꯥꯗ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯁꯨꯝꯅ ꯆꯦꯟꯊꯣꯛꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯒꯤ ꯑꯁꯥꯕ ꯏꯁꯤꯡꯅ ꯊꯦꯡꯕꯗꯒꯤ ꯊꯔꯣ ꯑꯣꯟꯗꯨꯅ ꯐꯅꯌꯥꯝꯅ ꯁꯤꯈꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯝꯕ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯂꯕ ꯕꯨꯠ ꯀꯌꯥ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯂꯩꯕꯥꯛꯇ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ ꯅꯤꯡꯊꯧ ꯍꯔꯤꯗ꯭ꯋꯥꯔꯅ ꯊꯥꯔꯛꯂꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯨꯖꯨꯠꯁꯨꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯔꯤꯗ꯭ꯋꯥꯔꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯊꯥꯡ ꯌꯥꯟꯅꯍꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯍꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯍꯧꯔꯛꯈꯤ
माइबसिंग अदुना थिंगननबा यामना कन्ना होनखी मसिदा हरिद्वारना थरकलिबा बुतसिंग अदुना दुजुत्सुगी लेजरिबा माइबसिंग अदुगी थवाई लोबा हौरकले मसिदा लेरिबा माइबसिंग अदुना ओररोय खंगले मतम मसिदा लेबाक असिदा लेरिबा मीगी मसिंग असि पंग्याम यामसिलक्त्रे सिखिबा मी सा सन सगोल प्रजा लोइनमक बुतकी थवाई चंगदुना अकनबा मवोंगदा लांदारकले मंगक यावदबा कयासु चंगसिलक्तुना थांग यानरी मख्वांग यावदबा कयासु ता पाइदुना चेंसिलक्तुना लानसुंगरी असुमना निंथौ दुजुत्सु लानफम अदुदा मरैबाकीदमक थवाई कटख्रे मसिदगी माइबसिंग अदुगी मरक्तगी माइबा अदुम कुमारना हाइरई लेबाक प्रजा पुनमक अखोय लेबाक असिदगी चेलहौरसी नत्रबदी अखोय लोइनमक थवाई थारगनी हाइना लौरकपदगी हौजिक हिंगलिबा प्रजा चामरीगा 13 अदु लेबाक अदु थादोक्तुना चेलक्ले मखोयना चेलमदाइदा लेबाक असिदा मीदी लायदना जीव पानबा अमत्ता खुंदाबा ngamdaba ओइरसनु हाइना साप तौरमखी माइबसिंग अदुनसु मफम असिदा लान सुनरिबा हरिद्वारगी बुतसिंग असिगा अखोयना थादोक्लिबा बुतसिंग असिगा मफम असिदगी हेंदोकपा ngamdana मफम असिदा चंगपा खुदिमक हाटो ओइरसनु हाइना ममित्तगी मपी ताना साप सोलमलगा लम अदु थादोक्तुना अहिंग अदुदा चटखी अदुबु यामना ngakpa amana लेबाक अदु थादोक्तुना चटखिबा प्रजा चामरीगा 13 अदु करायदा लैख्रे करोमदा चटखिबनो हाइबा मखोयगी खुंगुन ngasi फावबा खंगदना लेरी वारी असि मतांग असिदा लोइजरे वारी असिगी अनिसुबा सरुक हापा याबगी खुदोंग चाबा लेरगदी हापचरके मयामबु अमुका नाय कोकनोना खोइरमजरी।